Ngarangdagi leptana surakhiba nongna maram oiraga Saikul Kangpokpi faonaba yamna maru oiba vital iron bridge namthakhibadagi lambi faonadre haidiba thong asigi maru oiba saruk oiriba thongkhonggi saruksing adu ising ireina chenthakibadagi lambi asi faonaba ngamkhidabani amaromda Surachandpur district ki mafam kayadasu ising thumjinba lambi namthakiba amadi yumkai kinthakibadagi sauna khudong chadaba mayoknare district asigi manung chanba ke salbung yauna mafam kaya ising thumjin खिबदगी डिस्ट्रिक्ट असगी मियाम खुदोंग चादब मायोकनरे डिस्ट्रिक्ट असि फाउदना चलिबा मरु ओइबा लंबी अमा ओइरिबा गुइंटे रोड की सरुक खरदा लंबी तंखाई यौना नमथखिबदगी गाड़ी सिंग सतोक ससिन तौबा यादना पंदुना लैरी लोइनना हेना खुदोंग तिबा थौदोक थोक तनबा मरी लेनबा सिंगना लंबी परिंग असिदा मतम खरगी ओइना सतोक ससिन तौबदा अथिंगबा थमखरे Tamenglong district sungasi ayuk district asigi mafam kayada akan banonglay nungsit sitki akan mamong da sitki banonglay nungsit aduna maram oiraga district asigi IB bazagi mafam singda yumthak kupa jinga paktak nana humdokhi bagaloina na dukan kayasu nonglay nungsit aduna humdokhi district asigi mafam kayada haujik mai phangdabagi chauna khudong chadaba mayok nari adum oinamak thodok aduda mi asok apan yaukibagi paudi leite Sakmai Turelgi Pibam Su Kudong Tilingai Oire, Sakmai Bereski Satter Ani Yotki Tauri Tatkibadagi Sinkat Kidre, Leptana Surakpa Nong Namaram Oreduna Kakching District Mafam Kea Fauduna Jeliba Sakmai Turelgi Pibam Su, Kudong Tiba Taki Matak the Chen Badagi Character Laiba Sakmai Bereski Get, Sinkat Nabuhana Bamatamda, Get Ki Satter Mari Laibagi Manungda, Satter Anigi Yotki Tauri, Tatkibadagi Sinkat Kidre, Satar ama sabtuna laikre amana motor yadabadagi get hangba yakidabadagi khusengbi ising isau thokhadra haiduna miyam nami painare isingi imai asi asuk yamna khudong tiningai thakta chelaba phawbada sengmai beres ki get kari maremgi hangdribano haina miyam na beres asibu senariba mi singda hangbada ngarang numidang wairamgi chawrang apung mangarom taba matamda get asi hangnana bohatnabada get ki satar marimag yakidabadagi mathak thong ba officer singda pau piki adubu numidang dadi upai leitre haina hairaki ngase ayuksu isingi leben ase hena wangkhalakpadagi hanjin phone tawrabasu ayuki pung tara taramdai da officer sing yauraki adubu department gi mi sing amadi miyam punna hotna minaduna Kutna manual oina lekhatuna get ama nampuda hangkhibadagi miyam nami painaba khara phaki adubu asuk luraba tanja sigumba matamdadi officer singna khara section na hotnabiyu office timing ngaibiganu haina miyam na phongthokhi housing manipur thokliba irang asigi awaba marak asida khusemgi oiba ising isau matungda thoktanaba mari leinaba singna character laiba sengmai beres asi semjanbiyu haiduna miyam na phongdorakli